Imphal District Yangpubi Police Station konba thamna popi de kuki khulai pai basina ngarang su nongmai madi bom kapsilaktuna landarak Kangluki irang da bayu makai thadokna relief camp ta lei basingi khudong sada basing yangsin of state cabinet and cabinet subcommittee amasing Celebrating 20 years of giving. Thank you, blood donors. Have a team that voluntary blood donors sing kai kumna botuna. World Blood Donors Day ki tharam pangthokre. Amasong Lok Sabha ki anawba speaker khanna ki mikhal khas ki kuntar ta anawba parliament mi famgi. Nini suba nimite pangtholagani hai.